Pauche di yumphom oiba maroi ba pau khara update tawjere COVID-19 laina Laichat Henggatlkliba asi Thengnanaba Anouba SOP ama Semba Loire athuba matamda miyam da lauthok lagani se minister Manipur COVID-19 laina Laichat Thengnanaba Anouba SOP ama athuba matamda thoklagani COVID kamari laina layeng bada Ayushman Bharat amade CMISD su cover tawragani loinana frontline workers singi life insurance mathang sahi sok lising ani kun mathoi phawba sangdokle aina Chief Minister and Biren Henggatlkliba wafam asing asi CM Secretary tapang thokpa COVID ki matang de miyamda hena khangnaba amade section naba banner pamphlet yang thokpagi thoromda phongdokhibane Health Department amapung oina sinba thorom aduda CM ki advisor in charge of health Dr. S Ranjan Principal Secretary Health Bumlumang Health Director Dr. K Raju Yamna Department ki makok thongba official kya su saru yakhe thorom aduda ikoi punna COVID thengnamina si aibagi matang da apun bagi wasak amasu lomin nage Chief Minister and Biren makha taraduna state asigi miyam gi apun bamateng na ngasi phapuda COVID-19 landhengna duna lakle laina asi mai pakna thengnari laina asidagi makha tana santuruktana maru oina miyam da bhab thanna ba awareness hengkatna ba tangai fade masigi saruk amu oina ngasi gi tongan ba department sing abadi khungkhang da chatliba gari sing jawna jomthong koding changliba asa worker sing da COVID ki matang da khangan ba banner amadi pamphlet sing yan thoklibane Masina likai de johon bagal loina da club sing aujikti laina asi thengna bada saruk bihar lagane laiga kasina ngasi pabada laina asi thengna bada sel oina lupa crore humphogani thoirum gi sangsu sinnakhre rems amadi janems da phamung ni pu hengkatlalle district da su phamung masing hengkana ba honare private hospital ki oina sijada phamung yangkai amakaso hengkalle ngasi gi Anouba maiwan amada chatna ba sem chare consultative ngasi dagi Anouba maiwan amada chatna ba sem chare Consultative meeting da karam da laina asi thengnagani habigi matang da kumna khanna duna inauba na SOP am chananaba sem saban loire ngasi hayang sida soidana lak thoklagani ngasi sem lipe SOP asi namit 13 ni dagi kun phawada miyam na section na chatlebade Manipur da COVID-19 ge Laichat asi athuba da kokhan bangambagi khudong chaba su laigani aina sem da phongdokhre atopa pau amadana MLA Radhesyam gi media makha da chana thakna ba potlam sing yan thokre Hairo Kendra ki manung chanba polling number 33/36 ki area the COVID-19 positive oiba miyo sing yorok padage laigak na containment zone oina lakthoki ba kan loinana awaba taraba laikai adugi imung jangkai khen bada ngasi Hairo Kendra ki mihut MLA Dr. Thoudok Radhesyam ki mityeng makhada sana thakna ba polam sing mateng pangkhre Hairo Part 3 gi pradhan ningthogjam tangba Hairo Kendra BJP Mahila Morcha amadi polling committee ga loinana sana thakna ba polam sing yan thokpa aduda sarya ki ba committee ki thomi bairang them tombana hai MLA Radhesyam ki media makhada relief committee na Hairo Kendra ki containment zone na chingba mafam singda tengbang pibagi thabak ki makha satharakpo oina ngasi su pangthokpane makha ta na su pangthoki gani miyam na su laigak na pib SOP ki guideline sing hang sat bio aike SDC na thamlak liba wafam laibak thibani UCO Impal da phongba pause khara da haujik chalung pham miyam ki thamoida lambi thong phattaba ki phibam kaya asidagi lambi sampina ba miyam ki kholaw khudak ta semba non-registered body am oiriba salungpham development committee SDC akuba mina inchilaga chatpam yengda miyamgi yobbulan honarakpa amadi aranba wafam ke airakpa asi yamna laibak thibani aina salungpham apunbagi club singi apunba lup am oiriba United Club Organization salungpham amasong khul asigi maira paibi mayamna thadorakpa serol amada haire serol asina makhatana hai United Club Organization salungpham asi khul asigi miyamgi damak jai phanaba abadi lamdam asibu Saukut pamaike da puna ba honari pa lupa mane ngasi phabada tumba saba khangdana miyam ge phanaba thabak kya tawriba asi salungpham development committee na khangdaba asi ngaktaba ngamde salungpham gi miyam na SDC hariba lupa si masa khangde kadai da leiba lupno aibasu khangde aduna mathong baram khangdaba statement kya press media da thoktuna UCO salungpham miyam da lan wanbi gano aire aduga SDC hariba lupa sina khangbi gadabade salungpham gi lambi thong asi Mari Lainaba authority na samjin bidriba phawba miyam gi khongjang de handokloi hena kanba khongjang kya jangsin nabachu sem saraga leire aina su serol asina makhata na phongdorakle nakalamorom da stroke to hontana bagi khwai ki maru oiba thabakti sajal tawbani gautam lamdam asigi miyam na stroke tawdana ba matam chana aksang sedal tabiyo jaba thakpada thawi saruk hantabiyo khwai ki maru de aksang sajal tawba aksang gi weight hengkat handaba amade cholesterol gi chang wangandaba asina stroke tagi Kananaba khwaidagi maru oiba maram singni aina sisa hospitals ki neurosurgery consultant Dr. C.S. Gautam na phongdokhre
ngasi World Stroke Day kamari Laina Dr. Gautam na hai hauji ki matam asida stroke to bi sang asi anadagi yamna henggatlkli aduna mayamna section lebiyo mai siglakpa wangang ba ngamlaktaba khongkhut sondharakpa haksang gi nakan nama paralyze tawrakpa asina stroke tawrakpa ki men symptom ne second theng taripa mukai treatment da wai nganna treatment tawrabadi patient adugi recovery su jam thuna phagatpa heli brain ki cell sing asina damage tawkhragadi khongkhut asi permanent oina disable oina lehogane sija hospitals da stroke ki unit am oina fajana establish tawraga lai stroke asi makal ani thokna lai i senba singli utong phunjilaga stroke tawba aduga amana singli bokhairga i thoksilaga brain da sangsilaga stroke tawbane i senba singli utong phunjilaga stroke tawba makal asi symptom hek phangbaga pung bari makai phawbagi manungda jawraklagadi singli phumjinkhriba adu yamna thuna lokthokpa yai aduga paralysis tawriba adu yamna thuna fanaba siloba yai aduga i thoksil laga brain da sangsilaga stroke tawba makal asina coma da chatki adubo matam chana yamna thuna operation tawrabadi punchi kan bajai aduga khongkhut paralyze tawriba sing adu thuna phan bajai haina Dr. Gautam na phangdokhe flight da Hallkpasingda e pass Pigadouri flight da Hallkpasing ahana gari da laiba ISRD Academy da Transit Quarantine Center oirambado Imphal East District kidi oiraroi flight da lakpa passenger kudingmak tha asigi kunthraga mathoida e pass soidana lawgadabani aina district asigi Additional Deputy Commissioner Samim Ahmad Chanangasi order ama thokre Navy ki Nupi officer sing da Permanent Commission pinabagi damak Supreme Court na Center da December kunthra mathoi pa matam pikre Indian Navy da Nupi SSC officer sing da Permanent Commission PCP na bagi damak Supreme Court na ngasi makoi gi judgment implement taw na bagi damak December kunthra mathoi pa matam sangdokre to court asina sahi asigi March taraga tarita Nupi amasung Nupa officer sing gi marakta chapmana ba miyang yangadabane Navy da Nupi sing PC clear tawre amasung center na masigi matang da tha ahunggi manungda modality sing semnaba khangankhe Justice D.Y. Chandrachur Justice Indo Malhotra amasung Justice Indira Banerjee gi pants amana hai Indian Navy da Short Service Commission SCC da PCP na bagi matam December kunthra mathoi ba sangdokle Center na June thada COVID-19 ki Laichat na maram oiraga implement tawbagi thabak asi tha taruk sangdokpina ba application thakibane Bensa sina center da pensionary benefit sing anadagi phangduna laklaba Nupi naval officer mangada VC gi khanabidabagi damak sayul mangada lupa lakh kun manga pinaba khangankhe February thada to court asigi verdict adugi makha ponna center na Indian Army da laiba Nupi SSC officer punamak da Permanent Commission pinabagi thabak hokrabane March taraga tarete Indian Navy ki Nupi officer sing da Permanent Commission pinabagi lampi adu top court na piraduna Nupi singsu Puwari da laiba achan mirai naiba ki wafam adu lakshin duna makhoi da so khudong saba pifam thogi aike gender equality ki lantheng ase mi ki wakhal amasung puwari ani ki marakta lantheng na bane thabak mafam da ain ki makha da Nupi sing nupa sing chap manaba hak pifam thogi aina to ko na aike dignity ki wafam da chama amasung amma ani si manadi aiba wafam asina constitution na piba hak ki matang da chuna ba pakum oide mipum khudemak gender ki wafam thi da chap manaba pifam da miyang thamgada bane Masigi damak center da modality sing semtok na bagi tha ahong ki matam piri aina to court asina aike to court asin engsok lising ani nipan ki center ki category khara da Permanent Commission piba chai na ba policy adu kaktatke suicide tawkhiba nupa amagi Achumba Wayen piyu haiba demand da protester singna DND Thingjinkhre ngasi gujar community member cha kya na mamang thada social media da video ama thakal amlaba matung da suicide tawduna sikiba Aman Baislagi Achumba Wayen piyu aina demand tawraduna Delhi Noida direct DND flight Thingjinkhre protest aduki matungda ring road ta mi chatok sachinda chawna apanba piki Gujar community ki mi singna Delhi amasung Noida ani samnhaliba DND flyway da jawsilaktuna protest sathake makhoina Baisla sikiba aduda thawdang lokhiba sing phagadabani aina demand tawkhe protest asigi namata social media da khanganduna community asigi mi sing DND da laktuna lambi thingnanaba appeal tawkhe Delhi police na phibam adu da athoba matamda protest tawpham da changsil laktuna protesters sing adu control tawnaba honake amade DND taba lambi sing da barricade sing thamjindun lambi adu atopa da thaidokhe demonstration aduna maram oiraga DND adu carriers way animak thengke asram chok tagi lakpa gari sing ring road ta divert tawduna sarai kale khanda lomda thage sahi kunithoi suraba businessman Baisla asi September thada Rohini area da leiba market office da thawri yanduna sijakhiba ne magna suicide tawtane da na asina
social media da video ama thagatuna mahakpo mi kharana puning wakhal nungai hen dapat natana nuhai dana pathabak chatharakle masina mahak suicide tobani airamkhe maraga sida ICU da TV Layenglibi Nupi ama hospital gi staff na Ejjat Manghnkhre Yamna Taheidaba Thoudok amada Gurugram gi private hospital da intensive care unit ICU da Layenglibi sahi kunmathoi rom surabi nupi macha ama hospital adugi staff na Nupi Oibigi Ejjat Manghnkhre police ke report matuk ina nupi macha asi nupa asina ICU da nupi macha asina gyan ta dana leiringa da thabak asi chathagibani aire nupi macha asina gyan taraklaba matuk mahaki masa sokre aiba khangbadagi mahak masana complaint ama ijaduna mapada haiduna Susan Lok police station aiba cherol ama pisinduna case ama arrest tawkhe nupi macha asi haujek hospital da layengle pau asigi matuk inna nupi macha asina sor honba warpadagi hospital da yenglubada TP ni aiba khangbanga makaloina na ICU da thamduna Layenglkliba ne Assistant Commissioner of Police Headquarter Usa Kunduna Phongdokhibada nupi macha asina mahakpo hospital ge staff na ref tobikhre aiba message taraktuna airakibane police na case ama IPC ki session 376 close to E gi makhada case ama register tawbaga loina staff adu masa khangbangam khre aire aroibeda content sing asigi maroiba pau khara asiba pau damjariba Manipur local news YouTube channel amadi Facebook page asidagi yengbiri punamak pathagachari loinana channel asina tomda kanarabadi subscribe like and share tawba kawbi kunu punamak po amukhana thagachari